ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯕꯥꯅꯨꯍꯣꯏꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯄꯣꯠ ꯆꯩ ꯌꯦꯡꯍꯟꯕꯒꯤ ꯑꯣꯞꯁꯣꯔꯒ ꯐꯪꯗ꯭ꯔꯦ ꯊꯦꯡꯃꯟꯒꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯞ ꯇꯧꯅꯅꯦ ꯑꯩꯈꯣꯏ ꯈꯖꯤꯡꯁꯤꯁꯨ ꯃꯀꯨ ꯈꯣꯛꯑꯒ ꯕꯣꯔꯥ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯔꯧꯗꯒꯤ ꯁꯨꯃꯥꯏꯅ ꯀꯛꯄ ꯈꯔ ꯄꯨꯔꯛꯑꯦꯕꯀꯣ ꯑꯆꯧꯕꯗꯒꯤ ꯀꯛꯄ ꯑꯗꯣ ꯑꯁꯤꯅ ꯈꯔ ꯊꯣꯡꯉꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒ ꯎꯠꯄ ꯉꯝꯖꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯥꯁꯦ ꯍꯥꯎꯁꯨ ꯍꯥꯎꯗꯣꯔꯤ ꯈꯖꯤꯡ ꯕꯣꯔꯥꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕ ꯑꯗꯣ ꯕꯥꯅꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯤ ꯈꯖꯤꯡ ꯂꯩꯕꯒꯤꯗꯃꯛꯇ ꯆꯠꯂꯥꯛꯑꯦꯀꯣ ꯑꯩꯒ ꯕꯥꯅꯨꯁꯨ ꯊꯝꯅꯕ ꯀꯧꯕꯅꯤꯅ ꯑꯩꯗꯤ ꯆꯥ ꯐꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯨꯒꯗꯤ ꯈꯖꯤꯡꯗꯣ ꯊꯣꯛꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯉꯥꯁꯨ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯉꯥ ꯑꯆꯧꯕꯅꯤꯅ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯉꯥ ꯃꯆꯥ ꯖꯤꯡ ꯆꯠꯄꯅꯦꯕ ꯉꯥ ꯃꯆꯥꯗꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯖꯔꯦ ꯊꯦꯡꯃꯟꯒꯤꯅ ꯚꯤꯗꯤꯑꯣꯒ ꯎꯠꯄ ꯅꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯄꯨꯡ 3ꯕꯨ ꯇꯥꯗꯧꯔꯦ ꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯒꯅ ꯔꯧ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯤꯒꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯆꯥꯛꯁꯦ ꯐꯖꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯊꯦꯡꯃꯟꯅ ꯉꯁꯤ ꯌꯥꯎꯕꯤꯔꯦ ꯕꯥꯅꯨꯅ ꯃꯥ ꯌꯥꯎꯕꯤꯔꯦ ꯊꯦꯡꯃꯟꯒꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯑꯩꯒ ꯏꯕꯦꯝꯃꯒꯅ ꯄꯨꯂꯞ ꯇꯧꯅꯅꯦ ꯇꯧꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥꯅꯨꯍꯣꯏꯁꯨ ꯊꯤꯕꯤꯕ ꯌꯥꯎꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯥꯞꯆꯔꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤ 5ꯅꯦꯕ ꯕꯥꯅꯨ ꯃꯇꯩ ꯃꯅꯥꯎꯒ ꯑꯗ ꯑꯩꯒ ꯃꯣꯏ ꯃꯄꯥꯒ ꯃꯨꯅꯨꯒꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯀꯩꯀꯩ ꯍꯥꯞꯄ ꯆꯥꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯃꯨꯛ ꯍꯥꯞꯆꯔꯔꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯨꯛ नूर साहब ना ठीक है ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯔꯛꯑꯦꯕꯀꯣ ꯌꯨꯝꯗ ꯌꯧꯔꯛꯄꯁꯦ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯒ ꯌꯧꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯅꯝꯖꯕ ꯃꯔꯛꯀꯤ ꯀꯩꯁꯨꯝ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯄꯨꯂꯞ ꯌꯧꯔꯒ ꯆꯥ ꯆꯈꯣꯝ ꯊꯛꯑꯒ ꯃꯌꯥꯝꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯆꯝꯊꯣꯡ ꯍꯥꯏꯔꯦ ꯁꯣꯔꯤ ꯍꯪꯒꯥꯝꯗꯣ ꯑꯗꯨꯅ ꯄꯨꯂꯞ ꯇꯧꯅ ꯆꯝꯊꯣꯡ ꯊꯣꯡꯉꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯈꯔꯗꯤ ꯊꯣꯡꯉꯦ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯊꯣꯡꯍꯧꯔꯤꯕ ꯉꯥꯒ ꯊꯣꯡꯉꯒ ꯆꯥꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯍꯧꯖꯤꯛꯁꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯕ ꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯈꯟꯖꯔꯝꯕꯅꯦꯕꯀꯣ ꯍꯪꯒꯥꯝ ꯊꯣꯡꯉꯒ ꯍꯪꯒꯥꯝꯒꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯖꯔꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯥ ꯕꯖꯥꯔ ꯈꯔꯒ ꯉꯥ ꯃꯔꯤꯡꯒꯥꯡ ꯈꯔꯒ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯆꯥꯁꯜꯂꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯔꯣꯝꯕ ꯈꯔ ꯇꯧꯔꯤ ꯑꯁꯤꯒꯁꯨ ꯇꯤꯜꯍꯧ ꯃꯅꯥꯒꯁꯦ ꯊꯥꯛꯑꯒ ꯑꯗꯨꯝ ꯇꯧꯗꯣꯔꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ